ꯇꯥꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Scheduled Tribe List Meitei Furup Yauhanba Maram Chadi Haina All Naga Students Association Manipurna Manipuri Governor Anusuya Wikeda Memorandum ama thajinkhre Manipurgi nationalism ama sagatnaba naha singna achouba thodang loba mathau tai haina thabaktagi pothakraba IAS officer RK Nimaina phungdarakle Amadi Takelamam Rakesh ki mihata chenaba sing puthotri fauba asiba hakchang lokiroi haina JSC gi Meitei dagi phungdarakle Times of Manipur gi nungtil gi Manipuri pau meeting tabiri namakpu chaplain amesnamna ekokno na khramzari hauzik pau santok na pizari Scheduled Tribe List Meitei Furup Yauhanba Maram Chadi Haina All Naga Students Association Manipur Ansamna Manipur gi Governor Anusuya Wikeda Memorandum ama thajinkhre ngarang Ansamna Governor da thajinkhba Memorandum aduda Meitei Furup ase Indian Constitution gi Scheduled Tribe List Yauhan danabagi tongan ba maram kaya puthokhe Memorandum aduda Naga mahairoi lop asina palliba wafumdi Scheduled Tribe Demand Committee Manipur gi liching makhada Meitei na ST list chananaba changsil lakliba khongjang ase ngasidi mapangal kangkhalakle ngasi malemda chaukhatle hairiba kanglo furup sing khudam oina Greek Roman amadi Aryan Singh ase tribal gi root leiba haibase miyamna yanaraba wafamni Meitei ase tribal ama oibagi threat leiramba taragasu 33 AD dagi hauduna furup ase chahi lising ani gi puwari leiraba furup amani furup ase Scheduled Tribe oibagi Machat Singh haibadi tribal threat Singh superset taukraba furupni Kunmathoi suba chahi cha sida tribal gi root Singh claim tauriba ase mamanglomda Chakhatpagi mahutta maninglomda halakpa tribal society bo exploit tawba thawungni haibana chingba tongan ba wafum kaya memorandum aduda palli Lamdam asida khundaminari ba yalho furup singge mafamda Manipur gi nationalism ama sagatna ba naha singna achouba thodang loba mathau tai haina thabaktagi pothakraba IAS officer RK Nimaina phungdarakle Wafam asing ngasi Manipur Press Club ta pangthokpa Manipur Youth League Mayol gi English ngani subna kun mari dagi English ngani subna kun taruk fawbugi oina Executive Council khanbaga iroinana council asida thopugadaba sing wasak lawgi thoramda mahakna phongdokhibani Thoram aduda Odd Commissioner oina sarukya kiba RK Nimaina hai lamdam asi yengu ba hiram khudingmakta sothaba amasung awatpa kayana pik thalle Hauzik aikhoigi khunaya sida yamnamak mathau tariba asi ahongba ama purakpaduni asigumba ahongba asi tongan ba hiram kayada khud thabagi tangai fadaba chauna lei masi pumnamak haugalakliba naha singgi khutta lei maru oina khunaya sigi social political amade environment ki lamda naha sing changsinduna awonba ama purakna ba thodang loba chumkani Manipur asi kanglu furup naibagi achouba mami taba lamdam amane Asigumba fibam asida aikhoina pamliba idea of Manipur gi wahanthok asi mami samgani chingmi singna Manipur gi apunba saktam kaibi yaroi haibase kaya laude maramaduna lamdam asida khundaminariba furup singge mafamda Manipur gi nationalism sagatpagi iho ama ngasidi mathau tarakle idea of Manipur gi wahanthok asi yelho furup singda lehanna ba naha singge marakta tongan ba wakhalon kaya tathok tasin tongminaba mathau tai Ching amasung tamgi miyam nungsina leminarabadi Manipur ase nungai yaifaba oigani karigumba sento ngakpigani seto khaidok nabagi fibam laklabadi awaba fibam mayuk nagani haibase hauzik thokliba irang asina mipum khudingmakta mayek sengna khanghalle asigumba fibam ase khangna ngasigi naha singna thabak tawba chungani haina RK Nimaina makhata khe Hauzik Manipur da leisi ethnic polarization si yam phasan gaya ethnic polarization si daily ke idea of Manipur haina
mayam puni himinabagi si sumang gani masi pramu jai tawut takar lei nam religious ka base tawraga koi nationalism sagat pasi sumoi akoi gi singi senau na gi si moi community gi loina hai gani mai ko kai ya lai ji kan to naw pio mai ko gi nationalism chen ni gawi no ko si akoi na akoi zu mai ko gi nationalism priority si mai ko na harmony hai si khala kan da mai ko na harmony Meitei Naga Kopi mau tak sini sebagai kalau nak bagi saya eksis sini tak yang mereka lain. Thauram aduga mari leinana mayolgi president oina nauna khalaba Assam Prince na hai lamdam asida matam sangna nahasingi oiba platform ama lairakta bakuire maramaduna manaba khunai ama lingba pamba nahasing punsilaga Organizing Committee oina leiramba mayola sing asidi nahasingi mapung faba loop amagi thakta semakpani masida miyamna sinarakpa thodang khudingma kathokpaga amaga loindana pangthokani mayolgi maru oiba pandamdi apunbagi oiba saktam amasung manaba khunai ama sagatpani apunbagi pangal yaudana awonba amasung anoba Manipur ama sagatpa wagani Masida apunbagi wakal sagat loidaba machet makai tagadaba leirabadi mayoldagi adumak lapna lebiyu. Hauzik tokliba irang asigi warushin purakpada mayol naso angamba thodang logani haina Assam Prince na makatana fongdokhe. General Assembly mifam ama pangthoktuna kumja Englishingani supna kun maridigi Englishingani supna kun taruk faubagi oina miyoi taratare na saba mayolgi Executive Council aduda Assam Prince na President Suresh Koizam na Vice President Lashram James na General Secretary Lamyanba Sarang Them na Finance Secretary Tongbram Naradayana Organization Secretary amadi Mayengbam Premanandabu Publicity Secretary oina yetnaba amate yaudana khanki Asigumla apunbagi wakalonse sagadna loidaba taragadi haiba mayogi thomi amadi leiba GB member singa mayogi lapna ledi ko haibi wakamse myam bugi aina haijage Yang sesuatu waktu pun le, bila kanda ambil apun dari pamal sahaja bina dapat tarlagi ciruwa Manipuri masih lagi situation asida, aku sesuatu mai pangat ngapa ngamloi, amasung Manipuri masih lagi situation asida, aku miam bu, jingla kanda orang jingla kanda, aku miam di, wajib adung batang tabak, tiap mama nak kena bani habis thajade malam tu nak apun dari pamal sahaja bina si, aku si thobi ba. Tanggulah cara situation asigi warisnam pura-pura mayul atau apa thokang lawani loina tuhai ba lagi ba aku ikunai sigi mapung moina lagi kata ba penting lebar lengak lon kunai lon mesti sebelum nado dingdo pitong kamay lon pada lagi Takhelambam Rakesh ki mihata Chenaba Singh puthok trifalba asiba hakchang logiroi haina JC ki Meitei dagi fongdorakle DM College campus tangarang sina fangkiba Takhelambam Rakesh ki misigi matang dangasi JC against the brutal killing of Rakesh Takhelambam Yai School na sinduna Yai School da wakat mifam ama famkhre misi ase society nate micham hat pa yaning de haibana chengba play card kaya season aduna chathakiba wakat mifam aduda Yai School Women Association ye President RK Ibe Chobina hai misi asida chenariba miyoi sing puthok trifalba asiba hakchang lokhiroi Laikai asida ahal lamanda taksi khasi khangbada laikai na masak khangliba miyoi amana kaidonungda society tawroi misi asida kanagumba khara soidana jenaramgani misi asigi maramda karisu khangdringaida social media da haining ba wahai hainaduna comment pinariba sing asi topiyu misi asida jenariba miyoi sing lengangna athuba matamda puthokadabani haina mahakna makata ki Ngarangi misi sadana siramba sidi ekoi da yamna thamoi nungaite ya school gi prajapuna mana nungaita ba ama oire dona kari gumba angang ase suicide na viral ori ba se ekoi suicide mande maramdi sigumba angang se matu leiri macha ani leiri magi macha nupi me leiri mama leitre mapa leitre ma sinana ba mathande sijana bagi maram sulei leite kari gumba garbar gumba kana gumba ga lairamba tarka su pucheng sengna haido piro sina maram moraga ma hat pani haidana duga hat pasu mali society mande postmortem gi report se lakti ba bhawbadi ekoi asi ba hakchang se postmortem lora ba matung da gyan tana lokja ge do postmortem si jo video coverage so biraga gyan tana phajada to biu ekoi na nungai ta ba se ko an biu
Panba yabadi Takhelambam Rakesh Chehi Nifunipan Laikidraba Takhelambam Ibo Chaubi Amadi Takhelambam Ongbi Mamta Santi Enigi Machanupa Ahani. Mahak Rims Rota Masagi Anog Dukan Hangduna Leiba Miyuni Mahaki Pikliba Class 8 Kaktama Akpigani Class 6 Kaktamak Tamliba Machanupa Ama Amadi Class 1 Kaktamak Tamlibi Machanupi Amaga Tamnamli. Imung Manungi Meitei dagi mahak na thokiba matamda imung manung sauna kiba leite harau harau thokibani haibana chingba wafam phongdokiba leikibani. Lenga ke ayaba yaudana linkhatliba school singge mathakta akanba meeting changlagani haina Federal Students Organization Kanglei Park FESO ke President Ronald Kennedy longjamna phongdorakli. Wafam asi Mahiroi Lob asigi ani suba mapokumon thauramda mahakna phongdokhibani. Singzamai top laikai da leiba Singzamai Community Hall da pangthopa thauram aduda FESO ke President Ronald Kennedy longjamna hai kumja ingla singani supna kunithoigi ngasigi numit February 18 da Modern College da linkhatkiba Mahiroi Lob asigi ani suba mapokumona lakpada Mahiroi khunai amadi leibak miyam da yaifa paujal piri. Education for Peace haiba theme da pangthopa thauram asina state asida mahosagum tangdu leitaba hanjilakpa oirasanu thamapan hanjilaklaba irang asige warushin athubada puraknaba center amadi state lengang na honabiyo irang asina Mahiroi khunai da chawna chaitheng piri masina tungi afaba Mahiroi khunai ama sembada achouba thinthaba ama soidana oigani Nakalamaromda FESO ke ani suba mapokumon thauram asina lakpaga loinana lenga ki ayaba yaudana linkhatlamba school singi mathakta akanba meeting changba hauragani Mahiroi sembagi mingda sendan lambi ama oinaba school linkhatpa yaroi lenga ki ayaba yaudana linkhatpa school chamagi mathakta leiriba asida lob asina akanba meeting changlagani School singe infrastructure singe fibam yengsinba amadi mayai kaba nisagi mayokta mamangdagi changsilakpa khongjang sing makata na changsin kigani haina mahakna makata ke ngasigi thauram aduda DM College of Teachers Education ki Assistant Professor Dr. CH Tomba MU ki Department of National Security Studies ki Head in Charge Dr. I Yaifaremba amadi Mahiroi kayana sarugya ke Mafam kaya da lekhalakpa se akoina charona akoina survey chacham da chamai mathakta leirakpa si handaki second foundation loiba matung da akoina masi yamna akanba mongda thingnaba akoi kan hona jari kariguma masida lamhen tuenba leidana akoi ki masagi recognize fangdana school linkhalamba sing adu akoina fesonam ta lemna tharoi masina karigi na akoina chatu singbo akoin kenogi wena ukhalakpa paisa ka tang uraga masagi school number linkhatbagi magi infrastructure adu magi system ke amta leitana satra sing dagi paisa long na bakatang business oina chalarakpa sina laiba sida yamna satra ki kenoda akaiba amadi tungi punsi da yamna tibam solakadaba ama leibana makoina school ki anerkoni school sing mathakta akan action long na bakoina thorang jare aduga masigal iroi lena school sing da chatna koina kenogi nisagi pakti ki karamna keno nisagi pakti koina karamna nathai ki ni habigi mamang chahidi ki chathar riba survey sing sisu makata na tum chathar ki gani aduga huji huji leiriba lenga ki school sing da ozagi adudi ke ki award pa leiriba school sing da just maming khatang ge leiraga school chalaiba ngamjiba sing asi ki akoina chathar school survey sing achu akoina makata na phajana chathar ki ni ha mosim thamjak Manipur ki Governor Anusaya Wikena ngarang Senapati District Chatuna District asiki tongan ba civil society organization singi mihut sing nupi lup sing amade Mahiroi singa wari sanakre Governor gi Senapati Khongchet adda tongan ba CSO singi mihut sing na thangalaki ba wakat sing Governor na tabagaloina na miyam gi interest ta pangba yaba mateng pangani haina thajaba pk Governor na Senapati Town da Tunglabaga District asigi DC Mamoni Doli District asigi SP Anupam amadi atay makok thongba officer sing amadi CSO sing ke mihut sing na mahakputaram na okay. Governor Anusaya Wike na Naga People's Organization Senapati Jelyangrung Union Senapati John Maram Union Senapati District Women Association, All Naga Students Association, Manipur Ansam, Senapati District Students Association, Senapati District Olympic Association, Amadi, Indian Red Cross Society, Senapati District Branch ke Mihut Singha Unaduna Wari Sanake. Unabadu da CSO Singhe Mihut Singh Aduna Senapati Districta Medical College Ama Linkhat na ba wafam tham ki baga loinana Maramgi Don Bosco College ase Matik Chaba University Amagi Thakta
Onkhatpa Drug Surveillance Program ki Makada District Asida Rehabilitation Center ama Linkhatpa District Hospital Asida Blood Bank ama matik chana thamba haibana chingba demand kaya Governor da thamkhe. Unabaduda ansamna Indo-Myanmar gi ngamkhai sambal khabagi center na lokhalakliba fireb asida wafam kaya pukhatke loinana Union Minister na Chingi District Singda laknaba Governor da daksenke wafam sing adu Governor na munna taraba matungda lengak asina state asigi Chingi mafam sing chawkhatnaba thabak kaya paikhatle Hojiksu mahakna pangba yaba mateng sing pangani haina phongdokpaga loinana district asigi DC na district asigi paikhalakliba chawkhat thaurangi thabak singge matangda detailed report ama piraknaba khanghalamkhe hairi tungda Governor Nusaya Wikena Senapati District Headquarters ke Asta Turf Ground ta chathar rakiba ahum suba Lieutenant Colonel Robert T.A. Memorial Open Football Tournament ke ngarang sanakhiba final match ke thauramda saruk yabaga loinana tournament asigi makok mathang taraba singdasu manamathum yantokhi Ministry of Culture ki Cultural Function and Production Grant CFPZ ki Central Makada Image of Manipur na Sinduna Need and Importance of Digital Documentation of Manipur Folk Song Haiba Hiramda Nongmagi Oiba State Level Seminar ama pangthokre Kumal Lampakta Leiba Youth Hostel ki Conference Hall da ngasi pangthokiba seminar hodokpagi thauram aduda JNMDA ki Director P Bilas Image of Manipur ki Advisor Ratan Luangcha Padmasri Awardee Dr. Ilam Indira Amadi Ministry of Culture EZCC Kolkata gi Board of Governor gi Member Buddha Chingthamna Thauram gi Mar Oiba Mitunglen Singh Oina Sarugya Ke Ngasi seminar hodokpagi thauram aduga mari leinana JNMDA gi Director P Bilas na hai Manipur asi art and culture khakta natana hiram kayada maming leiba state amani adubu aikoi gi ipai pu singna thambiramba lan sing adu aiba document oina thambagi hainabi leihodabana ngasidi ningamdaba ama oire Lai haktaktagi leiramlaba chatna kanglon jagoi isaina chingba kayagi agiba document oina thamhoba asimak ngasigi mirolgi khwaidagi achauba thodang ama oiribane Masida ngasi Image of Manipur na Sinduna Manipuri Folk Song Singbu Digital Documentation tohona ba changsilakli ba khongthang ase thagatningai ni masimak matam asigi khwaidagi tangai fadaba amani haina mahakna makata ke Tasena akhoi hojik lari na iraga thamamba haibsidi akhoi gi chunagi mami matha khaktani akhoi na memory ko hodoise adubu akhoi gi alama chingchida tawjani ko kala asida akhoi ne video oina thamama ba photo oina thamamba taragadi haiba oja na laigiraba matamnasu mahakna tawramba pose akhoi ne mitta asima mitta sanction na ubado na akhoi na ujagadori bine marabaduna haiba ngasigi akhoi gi seminar se aduki mati matam siga chana re ba on thamjari aduga tasena ngasi akhoi gi folk song haiba posaksi atopa state ki national ki thakta loi lei magi folk song masa gi sei leje adubu haiba folk song si karamba matamdagi karamba ningthogi haktaktagi karana hodo manu haibadudi ngasi bu maramda akhoi khamdri Ngasigi thauram aduga mari leinara Manipurda hojik thokliba irang asida isai khuthangda miyamgi pukning thogatliba saknai raba saisakpa tapta janta da lifetime achievement award khusinaki bagaloinana political activist sapamcha kangleipal elite tv gi editor jitningomba frontier Manipur gi editor paujal chauba amadi impact tv gi reporter alangba musuktasu 10 million star award 2023 khusinaki Hauzik lamdam asida thokliba irang asina maram oiraga Regional Institute of Medical Sciences RIMS Imphal gi staff oiramba Kukizo Kanglup ki miyoy kaya awang nongpo ki tongan ba hospital singda matam kharagi oina attest thajinkhre Paugi likul amagi matung inna Kukizo Kanglup ki staff sing adu awang nongpo ki hospital AIMS Guwahati Silongi Negrims amadi Aizolda leiba Repansta attest thokre haidi Makoi Singh adugi manungda associate professor, nursing officer, library assistant, attendant, driver, UDC, ward attendant, technician, assistant section officer amadi plumber yauri haina paugi likul asina haidi.
Mironbi nupi amada treatment onana tawi taude haibagi wahauda tha asigi tarada social media platform yauna print amadi electronics media da hospital amadi patient party anigi marakta chayet nabak kaya phongdoknakiba adu Meitei anigi marakta punna phaminaduna yashinaba purakre Sur Hospital Khangabo ke Management Committee ge Mihut Singa Patient Party Oriba Thobal Okram Maning Lekaidagi Ningombam Ongbi RT Amadi Mapuroiba Ningombam Albert Atopaming Angkit ka Thobal Kaitel da Punna Unaduna Yashinaba Adu Purakibane Sur Hospital Management Committee ge member E. Jiban Meitei na Pongdarakpada Nungaitaba Thodok Adu Meitei Anigi Marakta Bab Tanadaba Khara Lekibadagi Thokibane Hauzikti Meitei anigi marakta wakhal taminaduna yasinaba ama purakle haina phongdorakhi patient gi mapuroiba N Albertna phongdorakpada thokiba thodok adu yamna laibak thibani hospital asigi mapu Dr. Somen Kumar da mahaki loinabi ase makhatana adumak treatment chatharagani Bab tanadaba aduna maram oiraga social media da upload tawkhiba video amadi audio pumnamak miyamna manghan pikro Sur Hospital Mingchat Thihanba Yaba Thabak Singh Patient Party amadi Hospital Management anigi Meitei degi thoktana ba hotnaminarasi haina mahakna phongdorakhi Tungan ba mass media amasung daily newspapers singa wafum kaya patient side amasung hospital side dagi phongdo kiwasing adu koigi marakta pauno bawal hubudagi misunderstanding amana maram oiraga wafam singni hariba wafam singasi patient party amasung hospital side ki committee gi miyoi singa punna paminaru matunda yan taminare masung koi sinaba porogle akhona media da thoga khoi misunderstanding khara leibagi akhona public da akhona haijagi bu adugi akhoi Dr. Somen amasung Sur Hospital da game tawwa nasade da amata leisate misunderstanding ama leibido paminaraga akhoi gyan taminare punna sigumba misunderstanding se hospital side lagi even patient gi side lagi ju atum phoktana ba akhoi side ju ma'am side ju khona minasi Lugar makata da su kwe Sur Hospital and Dr. Somen samak tagi ju kwe treatment do dum nokshe gani lugar kwe gi mana ju kwe gi oigidri bangan ji ju kwe gi caretaker ama ju kwe gi gani na su mana ju dum thabire Lebaki Luraba Tanfom Masida Board ki Wafam Hodorakpa Yaroi Haina Khwairamat Ima Kaitel Joint Coordinating Committee ki Convener El Memana Phongdokre Wafam asi ngarang Manipur Press Club ta pangthopa paugi mifam amada Convener El Memana Phongdorkibani paugi mifam aduda mahakna makatana hai thamapan helaklaba irang ase ngase fawba loshinba ngamdana leiri Churachandpur da thokiba thodok aduga mari leinana district asigi DC amadi SP transfer tawgadabani haiba wafam thamlapa se yamna laibak thibani Lan asida Manipur Police ke personal cookie amana lan yawshilubagi photo ama viral oirakpadagi logi oiba thabak lokhatpada Churachandpur gi miyamna ka hena sawbugi maram karino Hauzik thokliba irang asida Central Forcing kaidauraga leibano Nakalamaromda tha kharagi manungda pangthoklaba yana leiriba election asigi mami state asidasu tarakpagum tawriba ase yamna laibak thibani Cookie narco terrorist sing ase mapung fana takthok triba fawba state asida election gi mami tahanbi yaroi haina mahakna makatana phongdokhi Singdana tuyong na lamhen da namin mantri MLA mayamam chaidana laibak say na tubay na bakukay na batarok pada kari ko mamataang ko iba po am tatawang am daba duga sidana no magi ngai na mayum makayda sana dana khona dana kaino mamay mateng pang lai sutam jago do chang mayam mana Manipur sana laiba ima laibak se kai hibtare akoi na tummaga laiba yabrai na thongna lingjem puthok dal tawre no mai maru lete yek na ban henjal ati ka pan hen ka khale aduga lakle e hadu tawre hadaga ai khoi dana rul lo laiba singdana lo laitabadi ngasigi sarkar na hare center do so lablap lai Delhi dagi tawra daw ni haimna usan nadra sano ko state government di ubam thoktro sumang maton dari tat pat taw ba masage principal lai taba political kaino party oi aseng ba politician oi daba tika system ga tikadar maya mama MLA matri o hel kai noina mina wangjang adi akoi khombang amde anu ngasigi MLA matri singsina amukta pa khompibi ukari haina khumjauge
Thasigi tang tara marigi numidang pung taruk makhairom tarakpa aduaida thabak amagi Imphal da chatluraga halakpada masak khangdaba khutlai paiba singna fubala amadi naran sainagi lonaba mafam amadagi faduna pukhiba moirangdagi Johnson Kwakta Gram Panchayat dagi Abdul Latif amasung Saiton Gram Panchayat dagi Haji Alim Udin thadurakre Sakangdaba singna mioi ahum fakiba aduga mari leinana semkiba JSC against the kidnapping of Abdul Latif Haji Alim Udin and Mairembam Johnson gi Meitei dagi media da thadorakpa video footage amada JSC gi convener ni haiba Maulana Pukri Mayum Hafiz Udin na hai JSC na mioi ahum ase thadoraktriba fauba tidim lambi thingbagi khongjang handokloi amade makata na tongan ba khongjang sing changsilagani haina Fongdokiba wafam sing adu mioi ahum ase thadoraklabanina JSC gi khongjang sing handokle haina mahangna fongdoke Kokta Praja Punamakna Amadi Kokta gi Lairiba CSO Organization Club Punamakna Khongjangama Ihawuma Sangsanlaga Ngasi Aikoi Punamaki Awaba do wa kibumayam lawari bumayam Kogle Haibadi Makoi Ahumak Thadorak Aduna Maramoiraga Kokta Prajana Haiba Mioi Sing Sigdamakta Wabiba do Ngasi JC gi Meitei dagi Yamna Harabu Khongdok Jai Amadi Thagajari, Amadi Imung Manungi Meitei dagisu, Yam Harawa, Hongdoko Loinana, Thagajai, Sina Sangsal Lamba, Aikoi Khongjang, Hek Thadorak Tripova, Aikoi Hanba Laitana, Bantogani, Amadi, Akan Bukongang Changjan Gani Haibado, Makoi, Punna, Halakrabanina, Thadok Birabanina, Jesigi Meitei dagi, Banado, Khongjang Ado Handok Sare. JSC gi Meitei dagi tharakpa video aduda All Meitei Pangal Youth Association Ampia gi Vice President ni haiba MD Salamat Ali Mirai Mayumna Fongdorakhiba da Maral Leitaba Micham Yamda Khutlai Paiba Kharana Ngammi haibagi matagum phajinbagi thong ase Manipur gi oiriba fibam ase yenglaga tobigano haina mahakna appeal tawrakle Mioi ahum faziluba adu kari maramgi kanana farubano haibadu hauzik fawbagi oina khangmangamtre Hana mamangda hujuji oiriba Manipur da lairiba Irang kanglup ani ki marakta lairiba Irang asigi mamangda buki silanau sing gimana pangambya ba mateng pangamasu Manipur gi hujuji lairiba situation jidadi adu gimba thaw ama pawba taw da bana maram oiraga adu humba tawwa tawramgadra haiba ki jingna bana maram oiraga ma si numit khara nisi diten tawru go oirambasu yai aduga tongan ba laibiriba civil society organization natragana Hoye, fly by Boygera, Lady Look Kudding Manga. How's it Lady Manipurgi, Oiva situation Zida? Kaulu Masinda, Yankina Gadava, Natragana, Aina Toba Tabamada, Atopa Kaulu Amada, Waro Higadava, Sao Higadula, Madu Muturam, Tobidanava, Marilena Kudding Maki, Puning Chingsari. Fogak Chow Ikai gi Lanjen Naruraga Hozikna Masa Masagi Yumda Amuk Halaktuna Leiraba Fisabi Nupi Kuntrada Indian Army Amadi Handloom and Handicrafts Development Cooperation Manipur na Punna Kutsam na Dunangasi Fisanaba Lang Kezi Taruk Lem na Pikre Fogak Chow Ikai Mamang Lekay Dang Ngasi Pangtokiba Lang Yentokpagi Thauram Aduda SDC Kumbi W Ranjan SDC Branch Officer Bishnupur Pukrambam Rakesh Chan 16 Command Regiment ke Lieutenant Gazendra Handloom and Handicrafts Development Cooperation Manipur ge Manager Thongam Rabi Amade Fogak Chow Ikai Apunba Maira Paibi ge President Kaithal Lakpam KG Sanana Athoiba Mithung Lensing Oina Sarugya ke Ngasigi Thauram aduga Mari Leinana Handloom and Handicrafts Development Cooperation HHDC Manipur ge Manager Thongam Rabi na hai Handloom and Handicrafts Development Cooperation na matam kaya gi mamang dagi hauna fisabi singda kudong chaba kaya piduna lakle. Mamang chahigi May ahum dagi haukiba irang asina awaba taraba relief camp talayba amade Lanjen Naruraga yumda halaklaba fisabi singda lem na lang piduna fisa lonsa tawhanduna lakle. Fisabi singna sariba fi sing adu cooperation asina amuk layduna market ki kudong chadaba layba adu kokhale. Asigi Taurang Ase District ki Lairiba DC Singh Nasu District DC Singh Nasu Tanaduna Tabak Singh Ase Maka Chataduna Lakli Ngasigi Asina Indian Army ge 16 Command Regiment na field visit Tauduna Pisabi Singh ge list ama Hanba face ki Pirakpa Aduda Lang Singh Ase lem na pibani haina mahak na makatake.
मोइसे लोइनबक फनेक फिरोल साबा हाइबा ngakta oirame aiga wari sanabada aduna mokoida aikhogi specific ama pakko chawba male adu aina moida loi haijare akoi isi marfu sangan biu isi kumunga pahan biu saba hek loibaga akoi thajina lesson jage adu samchet na maya kuntarukta hapiu haina koi technically akoi locally faunaba ama lei aduga langna koi por isi one ply ni one ply isi market adi hujik si 500 ka khara lerangwani adu akoi free of cost pirni adu fisabi amada kg taruk pibadi 500 ta paraga su tauma kunta 3000 ki chang weaver amada akoi ngasi free da piris aduga hayang amuk buyback taw matamda moina saba pisi hek loibaga thuna paisa thoknaba moina thuna saringoi akoi thuna lesson gane hekakpaga ko sargi advice matungina adumai tawdana thujakai ikhai gi si akoi sarga command regiment ki kogi saroi ga haitare pau phaunar kanda ngasi gi langna magi thong chapang thokcha ngasi gi thoram aduga iroinana torbungi khunja singna yum thadokuna lanjenar khraba matungda yumdagi lauthokpa ngamdana lehauba mai chakhaudraba fesakon ahumsu mapu da 16 command regiment ke personal singna khusna ke Northeast के फिल्म इंडस्ट्री हेना खुमांग चौशन हन्नबगी वाखलोंदा AM टेलीविजन प्राइवेट लिमिटेड न सिंदना आसाम की जोराट स्टेडियम दा था सिगी तरा तरुक्तगी पांगथोकपा होखेबा प्रेक सिने अवार्ड्स 2024 गे कैटेगरी कुंठान निपांच गे मनुंग चन्ना मपारी आर्ट्स प्रोडक्शन की बैनर मखादा दनी अकोई जमना पुथोकपा बिजगुप्ता लाइश्रमना स्टोरी स्क्रीन प्ले अमदे डायरेक्शन पीबा बामोन इबेमा फिल्म के एक्टर रेशमी सरोखाइबमना बेस्ट एक्टर फीमेल के मना फंगलक्ले फिल्म असिदा काइकू रेशमी सिलहैबा अमदे सोमाना चिंगबना एक्ट तौरे अवार्ड असि प्रेग न्यूज एंड रेंगोनीना चही खुदिंगी फिल्म इंडस्ट्री हेना चौकत हन्नबा खुदोल तंबनी Rigunlong Young Star Club na sinduna Rigunlong Rani Colony Part 1 da tha sigi mapandagi Tatarakiba 7 observation of Haipei Rani Gaidinlu veteran freedom fighter of India Death Anniversary Football Tournament 2024 ge final match ngarang sanakiba galoinana tournament asigi mapu Ringulong Young Star Club na oikre tournament asigi ngarang pangthokiba loishinbagi thoram aduda social worker Lavan Gangmei INC की लकीपुर ब्लॉक के प्रेसिडेंट मुहिबुर रहमान खान अमदे मनोज रॉय नचिंगबा अथोइबा मिथुंग लेंसिंग ओइना सरुग्याखे ngaranggi final match aduda Phailan FC amade Rigunlong Young Star Club na lamba tongnekhe match adugi apiba matamda team animakna goal amamam chanaduna draw oibadagi tie break ta Rigunlong Young Star Club na goal ahum anida Phailan FC bu maithiba piduna Rigunlong Young Star Club na tournament asigi winner oikibane loinana tournament asigi oina Phailan FC gi player Jamena best player amadi RYSC gi Gaizun Reina best goalkeeper ge manafangkhe winner oikiba team da trophy ga loinana lupa listing kun amadi runners up team dana trophy ga loinana lupa listing tara khusinakhe Aroibada maru oiba pau amuk hana pizare Settled tribe lista Meitei Furup Yauhanba Maramchadi Haina All Naga Students Association Manipur na Manipur ge Governor Anusuya Wike da memorandum ama pisingkhre Manipur ki nationalism ama sagatna ba nahasingna achauba thodang loba mathautai haina thabaktagi pothakraba IAS officer RK Nimaina phungdarakle Amadi Takelamam Rakesh ki mihata Chenava Singh puthok trifauba asiba hakchang lokiroi haina JSC ki maikadigi phungdarakle Matang asida hoziki oinari Times of Manipur gi Manipuri Paul Loshinjare meeting tabiri bapum namakpu chaplain amai samna amukha nakramjari